ꯑꯄꯥꯝꯕꯒꯤ ꯃꯌꯥꯏꯁꯤꯅ ꯅꯨꯡꯁꯤꯕꯒ ꯄꯥꯁꯤꯟꯅꯔꯛꯄꯗ ꯑꯅꯤ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯈꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯅꯨꯡꯗ ꯑꯄꯥꯝꯕ ꯍꯥꯏꯕꯁꯤꯃꯁꯨ ꯁꯔꯨꯛ ꯆꯥꯎꯅ ꯌꯥꯎꯔꯤ꯫ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯈꯝꯕꯟꯕ ꯍꯥꯏꯕꯁꯤꯅ ꯃꯥꯡ ꯊꯥꯈ꯭ꯔꯦ ꯃꯤꯀꯨꯞꯇꯨꯒꯤ ꯑꯣꯏꯅ ꯂꯨꯁꯤ ꯃꯥꯒꯤꯁꯨ꯫ ꯂꯨꯁꯤꯅ ꯄꯨꯝꯍꯦꯟꯕ ꯅꯨꯡꯁꯤꯕꯅ ꯄꯨꯝꯍꯦꯟꯕꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯛꯄꯗ ꯌꯥꯅꯤꯡꯗꯕ ꯐꯥꯎꯕꯅꯤ ꯑꯃꯗꯤ ꯁꯥꯎꯅꯤꯡꯂꯤꯉꯩ ꯃꯇꯥꯡ ꯃꯄꯥꯗꯣ ꯆꯞ ꯆꯥꯅꯅ ꯃꯥꯒꯤ ꯃꯇꯥ ꯑꯅꯤꯗꯨꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯄꯨꯝꯍꯦꯟꯕꯕꯨ ꯉꯥꯎꯖꯕꯤ ꯄꯥꯝꯖꯕꯤ ꯀꯅꯥ ꯑꯃꯒꯤ ꯋꯥꯔꯤ ꯇꯧꯔꯛꯇꯨꯅ ꯁꯥꯖꯤꯜꯂꯛꯄꯗꯨꯒ ꯃꯄꯥ ꯍꯦꯛ ꯆꯥꯅꯕ ꯍꯥꯏꯗꯨ ꯑꯣꯏꯈꯤꯕꯅꯤ꯫ ꯉꯁꯤꯁꯤ ꯀꯣꯂꯦꯖꯀꯤ ꯑꯦꯛꯖꯥꯝ ꯑꯃ ꯂꯩꯈꯤꯕꯗꯨꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯍꯩ ꯑꯦꯛꯖꯥꯝ ꯃꯆꯥ ꯑꯃ ꯂꯣꯏꯕꯗꯨꯒꯤ ꯍꯔꯥꯎꯅꯩ ꯅꯨꯡꯉꯥꯏꯅꯩ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯈ꯭ꯔꯕꯣꯏ ꯄꯨꯊꯈ꯭ꯔꯕꯣꯏ ꯍꯦꯛ ꯅꯤꯡꯅꯩ꯫ ꯄꯨꯝꯍꯦꯟꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯁꯨ ꯄꯨꯜꯂꯤ ꯃꯈꯣꯏ ꯃꯔꯤ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯂꯨꯍꯦꯟꯕꯅ ꯍꯥꯏꯔꯛꯏ, "ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯔ ꯉꯥꯎꯁꯤꯟꯅꯈꯤꯕ ꯇꯥꯔꯦꯍꯦ, ꯈꯔ ꯉꯥꯎꯁꯤꯟꯅꯁꯦ, ꯉꯁꯤꯗꯤ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯄꯥꯔꯇꯤ?" ꯄꯥꯔꯤꯅ ꯇꯞꯂꯤ, "ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯈꯣꯡꯉꯥꯎꯅꯣ? ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯈꯣꯡꯉꯥꯎꯁꯟꯅꯅꯣꯕ? ꯀꯃꯥꯏ ꯉꯥꯎꯁꯤ ꯍꯥꯏꯅꯣ?" ꯃꯍꯦꯟꯅ, "ꯑꯗꯨꯒꯤꯕꯨꯗꯤ ꯀꯩꯅꯣꯅꯦ, ꯔꯦꯗꯤ ꯇꯧꯔꯒ ꯂꯥꯛꯑꯕꯅꯤ ꯑꯩꯅ, ꯈꯪꯉꯕꯣ?" ꯄꯥꯔꯤꯅ ꯍꯥꯏꯔꯞ ꯌꯦꯡꯂꯛꯏ ꯑꯗꯨꯒ, "ꯀꯔꯤꯕꯣ? ꯀꯃꯥꯏꯅꯅꯣ ꯍꯥꯏꯔꯤꯁꯤꯕꯣ?" ꯍꯥꯏꯅ ꯉꯥꯡꯅꯔꯤ ꯃꯌꯥꯝꯗꯨ ꯄꯨꯝꯍꯦꯟꯕꯅ ꯋꯥ ꯉꯥꯡꯗ ꯌꯦꯡꯗꯨꯅ ꯑꯣꯏꯅ ꯂꯩꯔꯛꯏ꯫ ꯅꯤꯡꯊꯧꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩ ꯇꯧꯔꯛꯀꯦ, ꯎꯠꯂꯛꯀꯦ ꯌꯦꯡꯉꯨꯁꯦ ꯑꯗꯨꯒꯤꯗꯤ." ꯃꯍꯦꯟ ꯋꯥꯍꯩꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯃꯣꯜꯂꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯍꯧꯔꯤ ꯑꯗꯣꯝꯗ ꯌꯥꯡꯅ ꯆꯦꯟꯆꯠ ꯇꯧꯔꯒ꯫ ꯄꯥꯔꯤꯅ ꯂꯥꯎꯍꯧꯔꯤ, "ꯀꯩꯅꯣ ꯀꯔꯥꯏꯗꯅꯣ ꯃꯦꯝꯃꯣ?" ꯍꯟꯗꯛꯃꯨꯛꯇꯤ ꯄꯨꯝꯍꯦꯟꯕꯅ, "ꯀꯩꯅꯣꯝ ꯁꯣꯏ ꯄꯨꯔꯛꯑꯝꯅꯤ, ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ ꯃꯥ ꯇꯧꯏꯁꯦ." ꯂꯨꯍꯦꯟꯕꯅ ꯑꯃꯨꯛ, "ꯇꯧꯔꯛꯑꯅꯤ ꯈꯔꯗꯤ, ꯑꯗꯨꯝ ꯌꯥꯕꯅꯦꯕ ꯑꯩꯈꯣꯏ ꯏꯇꯧ ꯃꯍꯦꯟꯁꯤ ꯈꯔꯗꯤ." "ꯑꯃꯨꯛꯀꯣ ꯐꯅꯅꯤ, ꯐꯥꯔꯣꯏꯗ, ꯇꯧꯔꯣꯏꯌꯦ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ." ꯑꯍꯨꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯃꯍꯦꯟꯗꯣ ꯕꯦꯛ ꯑꯃ ꯌꯥꯟꯕꯣꯏ ꯄꯥꯏꯕꯣꯏ ꯇꯧꯔꯒ ꯆꯦꯟꯁꯤꯜꯂꯛꯂꯦ ꯑꯗꯨꯒ, "ꯂꯥꯎꯍꯩ ꯄꯨꯔꯛꯑꯦ ꯄꯣꯠ." ꯄꯥꯔꯤꯅ, "ꯀꯩꯅꯣ ꯀꯔꯤ ꯄꯣꯠꯅꯣ ꯅꯪ ꯄꯨꯔꯛꯏꯁꯤꯕꯣ? ꯀꯥꯏꯅ ꯌꯦꯡꯈꯤꯁꯤ, ꯀꯗꯥꯏ?" ꯍꯥꯏꯔꯒ ꯃꯍꯦꯟꯅ ꯄꯨꯔꯛꯂꯤꯕ ꯕꯦꯛꯇꯣ ꯍꯥꯡꯗꯣꯛꯄꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯌꯦꯡꯂꯛꯏ꯫ ꯕꯦꯛ ꯃꯅꯨꯡ ꯑꯗꯨꯗ ꯕꯤꯌꯔ ꯀꯦꯟ 3ꯒ ꯆꯤꯞꯁ ꯈꯔꯒ ꯆꯨꯔꯨꯞ ꯕꯣꯛꯁ 2ꯃꯨꯛꯀ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯄꯥꯔꯤꯅ, "ꯍꯩꯁ, ꯀꯩꯅꯣ ꯁꯤꯗꯤ, ꯈꯔ ꯇꯧꯔꯦ ꯍꯥꯏ." ꯄꯨꯝꯍꯦꯟꯕꯁꯨ ꯍꯥꯏꯔꯞ ꯌꯦꯡꯂꯛꯏ ꯑꯗꯨꯒ, "ꯀꯩꯅꯣ ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯃꯅꯨꯡꯁꯤꯗ ꯁꯨꯛꯏ ꯐꯥꯅꯗꯅ ꯁꯤꯅꯕ ꯇꯥꯔꯦꯀꯣ." ꯃꯍꯦꯟꯅ, "ꯑꯁ ꯑꯗꯨꯏꯗꯤ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨꯁꯦ, ꯑꯁꯣꯝꯒꯤ ꯕ꯭ꯂꯣꯛꯇꯨꯗ ꯆꯠꯂꯒ ꯌꯥꯅꯤ, ꯃꯤ ꯄꯥꯛꯅ ꯆꯪꯂꯛꯇꯕ ꯑꯣꯖꯥꯒ ꯀꯩꯀꯩ ꯂꯩꯇꯕ ꯖꯒꯥꯗꯨꯗ." "ꯌꯥꯅꯤ ꯑꯗꯨꯗꯗꯤ ꯑꯋꯣꯏꯕꯩꯁꯨ." ꯂꯨꯍꯦꯟꯕꯅ ꯍꯥꯏꯔꯛꯄꯅꯤ ꯄꯥꯔꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯌꯥꯅꯤ ꯀꯥꯟꯗꯦꯁꯤ ꯂꯥꯛꯑꯣ, ꯑꯁꯣꯝꯗ ꯆꯠꯅꯕ ꯇꯧꯁꯦ." ꯄꯨꯝꯍꯦꯟꯕꯅ, "ꯐꯔꯛꯇꯤ ꯊꯤ ꯇꯥꯏꯀꯣ ꯅꯣꯏꯁꯦ, ꯅꯪꯅꯀꯣ ꯌꯥꯔꯦ, ꯌꯥꯎꯅꯤꯡꯗ꯭ꯔ ꯂꯩꯍꯧꯔꯣ ꯅꯪ, ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯗ ꯁꯨꯝ." ꯃꯍꯦꯟꯅ, "ꯑꯁ ꯅꯣꯡ ꯐꯥꯗꯣꯛꯄꯨ ꯂꯥꯛꯑꯣꯁꯦ." ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯃꯣꯏ ꯃꯔꯤꯗꯨ ꯂꯥꯛꯂꯦ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨꯗ꯫ ꯕꯤꯌꯔꯗꯨꯁꯨ ꯂꯣꯟꯅ ꯍꯩꯔꯒ ꯊꯛꯅꯔꯛꯂꯦ ꯑꯗꯨꯒ ꯆꯨꯔꯨꯞꯇꯨꯁꯨ ꯂꯣꯟꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯆꯤꯡꯅꯩ꯫ ꯂꯦꯝꯖꯕ ꯃꯇꯧꯗꯤ ꯑꯣꯏꯗ꯭ꯔꯦ ꯇꯧꯔꯤꯕꯁꯤꯡꯗꯨ, ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯄꯒꯤ ꯉꯥꯎꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯍꯥꯏꯕꯗꯨꯒꯤ ꯏꯊꯤꯜꯅ ꯍꯦꯃꯟꯕꯒꯤ ꯃꯌꯥꯏ ꯑꯗꯨꯅ ꯇꯧꯔꯕ ꯍꯥꯏꯗꯨꯅꯤ꯫ ꯆꯠꯅꯕ ꯑꯣꯏꯕ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯤ ꯅꯠꯇ꯭ꯔꯕꯅꯤ ꯇꯧꯔꯤꯕꯁꯤꯡꯗꯣ꯫ ꯃꯔꯤꯗꯨꯅ ꯆꯨꯔꯨꯞꯀ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯅꯤꯅ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯕꯗꯨ ꯄꯥꯔꯤꯅ ꯎꯈ꯭ꯔꯦ꯫ ꯄꯥꯔꯤ ꯃꯃꯤꯠ ꯑꯅꯤꯗꯨ ꯁꯨꯛꯇꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯇꯞꯅ ꯁꯣꯜꯂꯛꯂꯝꯃꯤ, "ꯁꯤꯕꯨ ꯈꯨꯁꯤ ꯍꯣꯏ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤꯗ, ꯃꯥꯅꯤ." ꯋꯥꯍꯩꯗꯣ ꯍꯥꯏꯔ ꯃꯇꯨꯡ ꯄꯥꯔꯤꯅ ꯄꯨꯝꯍꯦꯟꯕꯗ ꯈꯨꯅꯤꯡꯅ ꯍꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣꯏ ꯇꯨ ꯎꯈ꯭ꯔꯦ, ꯅꯪ ꯎꯈ꯭ꯔꯦ." ꯄꯨꯝꯍꯦꯟꯕꯅ, "ꯀꯔꯤꯅꯣ? ꯅꯪꯗꯣ ꯁꯣꯏ ꯂꯨꯁꯤꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯅꯦꯕ." "ꯀꯩꯅꯣ ꯍꯥꯏꯁꯦ?" "ꯈꯨꯁꯤꯒ ꯌꯥꯏꯍꯦꯟꯕꯤꯒꯅ ꯎꯈ꯭ꯔꯦ, ꯃꯨꯟꯅ ꯅꯪꯉꯣꯟꯗ ꯌꯦꯡꯂꯒ ꯆꯠꯈ꯭ꯔꯦ." ꯄꯨꯝꯍꯦꯟꯕꯗꯣ ꯊꯛꯂꯝꯕ ꯁꯤꯡꯂꯝꯕ ꯆꯨꯔꯨꯞꯀꯗꯣ ꯂꯣꯏꯅ ꯂꯪꯊꯣꯛꯈ꯭ꯔꯒ, "ꯀꯩꯅꯣ ꯍꯥꯏꯁꯦ?" ꯄꯥꯔꯤꯗꯤ ꯁꯦꯡꯅ ꯕꯤꯌꯔ ꯀꯦꯟ ꯀꯥꯗꯨꯁꯨ ꯊꯛꯇꯕꯅꯤ, ꯆꯨꯔꯨꯞꯇꯨꯁꯨ ꯑꯃꯨꯔꯛꯈꯛ ꯊꯛꯀꯦ ꯍꯥꯏꯅ ꯇꯧꯔꯨꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯂꯥꯏꯕꯛ ꯊꯤꯕ ꯅꯪꯕ ꯍꯥꯏꯗꯨ ꯑꯣꯏꯈꯤꯗꯧꯔꯦ, ꯗꯁꯥ ꯇꯥꯈꯤꯗꯧꯔꯦ ꯄꯨꯝꯍꯦꯟꯕ꯫ ꯃꯍꯦꯟꯅ ꯇꯞꯂꯤ, "ꯀꯩꯅꯣ ꯅꯨꯄꯤꯅ ꯎꯈ꯭ꯔꯦ ꯂꯨꯁꯤꯅ ꯈꯪꯈ꯭ꯔꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯄꯥꯈꯠꯂꯤꯗꯨꯅ ꯀꯩꯒꯤꯅꯣ? ꯑꯩꯈꯣꯏ ꯇꯩꯁꯦ ꯕꯤꯌꯔ ꯀꯦꯟꯅꯤꯀꯣ, ꯁꯤꯗꯤ ꯅꯨꯄꯤ ꯐꯥꯎ ꯊꯛꯅꯔꯕꯅꯤ, ꯍꯩ ꯃꯍꯤꯅꯤ ꯀꯥꯏꯅ ꯍꯥꯏꯅꯔꯒ ꯀꯩꯝ ꯈꯜꯂꯨꯅꯨ." ꯂꯨꯍꯦꯟꯕꯅꯁꯨ ꯍꯥꯏꯔꯛꯏ, "ꯑꯗꯨꯅꯤ, ꯃꯥꯅ ꯑꯃꯨꯛ ꯑꯁꯤꯒꯤꯗꯃꯛ ꯀꯤꯕꯤꯒꯦ ꯇꯧꯔꯤ, ꯑꯣꯟꯊꯣꯛꯄ." ꯄꯨꯝꯍꯦꯟꯕꯅ, "ꯑꯁ ꯑꯗꯨꯏ ꯋꯥ ꯅꯠꯇꯦꯗ, ꯁꯨꯝ ꯃꯔꯝ ꯑꯃꯒꯤꯅꯤ, ꯅꯣꯏꯅ ꯂꯥꯟꯅ ꯎꯈ꯭ꯔꯦ." ꯄꯥꯔꯤꯅ ꯃꯣꯜꯂꯤ, "ꯄꯨꯝꯍꯦꯟꯕ ꯈꯪꯉꯤꯀꯣ, ꯈꯪꯉꯤ,
ngasi nang soidana haibidi aisini pumhen bado tawpham khangdaba maungda mikup amani leirei mana dumna leiringai matangdudani pumhen ba magi phone ring lakpado madu tabada leiba humdu manana nokmi tawraga hairei soidri pumhen ba phone du yenglui haibaga tawbaga Lucy gi oiramne madu oirambadu pumhen ba mihundu somlakle mara leiraba miyoi ba mago mahenda nokmi pumhen ba ngasidi nang phaikhra leire call du bakhalo gaino kaidorage pari na sum wari phasna sadu pumhen ba tu tapna soram hondokraga call du paikhatlaga khajik masi tu dagi sathoraklame pari gi mong du uraga mai sumai tawdoi dine aidi koizeroi tu bi kam tu koizeroi mahen hairakpani luhin banam koiru nebo phangsu bangoi nang sakta du dadi nupi gamta kana haiba hey yare khange animak tumin leyo phasaba ngangtani aduna ke waru nu se khoidi adugi muhud amase asiki kumai dum yengsilo hoini yaine ahum da tumin loina amuk leina kre aduga pumhen bagi matau dubu yengi haina sem sarakle pumhen mana call do hek pai khalak baga Lucina phone du da saurang dana kaino nang hosi thori do kai dei no du dana pumhen bana Lucy nang sound no ngasi nong phadok ni ai khangde aina du gumba do pamde haba natro aduga kai dai na toi du ba aduga nupi amna sum dai na sakat tawhalaga thambagi maram se si kari gi no as Lucy kaino nang yak tang si da khaptharak liba sin sibo ai ko ka ngau gi toi ko ngauni nang di ngauni ai khang ado ai moina purak ba beer can du su thakpa nati ai thakti supnatagi surup tu khak amtang singu bani Lucy du phone du da isau khang lang silei ai taning de ba thasu thaktra su chamani khangabani nang ai ni khangabani na Lucy yam thuna hausi thoro ai nang ga wari sana ba pami as Lucy nang sawi do hana tap thakho ba ai saudi thuna la thoro ai ngai ra mage get aduga kai da no ma phamaga ingna wari khra saba pami hoi nang sidi ba ko Lucy phone du kakre wam ta hairam da pumhen ba pari hoirom du da amu onsilaklaga ai halamage he yadre ma se sawya de party me mahena lausilai yare khange laudri ngai de yauna pachana phammi hena luhen bana soire pachan tongi hena khudom bi de da pumhen ba magi matau lai sing du na hairi khotli ba mayam do amada tasilu ba tawdana adumak satkre pumhen bana satkre ba du yenghauri ahum du na nokmi somda sumangai kusina bima kamdokre kai heraklage Lucina kaukramni la onaina phare duna phasana wari sadok zoi bema saita angang mingam bima lari sa si kide tawnu ko hosikan angang singsina hitlapani sathi basi ya hen bisu haizilai haisu aibani phagi dina che ko hari se hoi ai su khangi ai phasana wari sardamni maga sanatho ado ai thogi getlomda noini su thokla doiro kusina punadum thosi yare hoi adudi nupi ahom du wari sana dana thokminare get adomda get da pumhen bu leirami pumhen bu ubuda kusina amase khara saukramni ko pumhen ba nang phasana wari sajau ko natradi noini mak high temperature oinaradi amta yararoi pumhen ba nokpe tawraktuna oiroi da dugidi chalo si Lucy pumhen ba da mami tuna pairap yenglai pumhen ba na karodana Lucy amukak paithoklaga gari da karak tuna tongkre kusiga ya henbiga do yengnaduna noi Lucy gi matau du uraga adamna pumhen ba amadi Lucy makoi ani du gari thaudok tuna satkre pumhen ba na gari du thauduna Lucy gi maning da tongduna lakpado makoi ani punna mafam amada khamlakle mi pong khra sikpa ingba mafam amadani ani du na gari du khamlakli bado phamna ba lairi ba dugi du da sangsilak tuna phamlai phamtharaklabada pumhen bana wa tapna haiba ngang baurei kaino nangna su yam sawi sibu ngasi Lucy khum dabi paithoklaga leirei pumhen bana makhuttu tapna lamduna pairaklaga si saurno dain soikre lankrib tawraroi matung thaklaroi
ꯆꯨꯔꯨꯞꯁꯨ ꯀꯩꯁꯨ ꯄꯥꯎꯊꯛꯂꯔꯣꯏꯕ ꯂꯨꯁꯤ ꯄꯨꯝꯍꯦꯟꯕꯒꯤ ꯃꯈꯨꯠꯇꯨ ꯏꯟꯊꯣꯔꯛꯂꯒ ꯇꯥꯅꯤꯡꯗꯦ ꯑꯃꯇ ꯅꯪꯅ ꯆꯨꯔꯨꯞ ꯊꯛꯄꯗꯣ ꯃꯗꯨ ꯈꯛꯀꯤ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯄꯥꯎ ꯌꯥꯝ ꯇꯥꯏ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯗꯨꯒ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯦ ꯇꯝꯂꯛꯇꯦ ꯈꯪꯍꯜꯂꯛꯇꯦ ꯅꯪ ꯑꯩꯉꯣꯟꯗ ꯑꯃꯐꯥꯎ ꯈꯪꯍꯜꯂꯛꯇꯦꯕ ꯄꯨꯝꯍꯦꯟꯕꯅ ꯇꯞꯂꯤ ꯇꯞꯂꯤ ꯏꯪꯅ ꯀꯔꯤ ꯄꯥꯎ ꯅꯪꯗꯤ ꯀꯔꯤ ꯄꯥꯎ ꯇꯥꯔꯤꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯈꯪꯍꯜꯂꯛꯇ꯭ꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯋꯥ ꯂꯣꯠꯀꯅꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯅ ꯂꯣꯠꯂꯁꯨ ꯄꯨꯝꯍꯦꯟꯕ ꯂꯨꯁꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯑꯗꯨꯕꯣꯕ ꯀꯔꯤ ꯈꯪꯂꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯈꯪꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯅꯁꯥꯅ ꯈꯪꯖꯐꯝ ꯊꯣꯛꯇꯕ꯭ꯔꯣ ꯀꯩꯒꯤ ꯑꯩꯉꯣꯟꯗ ꯍꯪꯖꯤꯜꯂꯛꯏꯅꯣ ꯍꯩꯃ ꯂꯨꯁꯤ ꯀꯧꯔꯛꯀꯅꯣ ꯑꯝꯇ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯄ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯑꯩꯅ ꯀꯔꯤ ꯋꯥ ꯂꯣꯠꯂꯒꯦꯃꯤ ꯁꯤ ꯍꯥꯏꯌꯨ ꯁꯤ ꯑꯃꯨꯛꯇ ꯂꯨꯁꯤ ꯍꯟꯗꯛꯃꯨꯛꯇꯤ ꯋꯥꯔꯧꯕ ꯈꯣꯟꯐꯝꯗ ꯁꯥꯎꯔꯤ ꯐꯣꯔꯁꯦꯝ ꯈꯥꯕꯤ ꯑꯉꯥꯡ ꯑꯃꯅ ꯅꯪꯉꯣꯟꯗ ꯇꯠꯇꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯒ ꯅꯪꯅ ꯁꯨꯝ ꯇꯥꯔꯒ ꯂꯩ ꯍꯥꯏꯁꯤ ꯀꯩꯒꯤꯅꯣ ꯂꯦꯇꯔꯒ ꯄꯤꯔꯛꯑꯦ ꯍꯥꯏ ꯑꯗꯨꯁꯨ ꯅꯪ ꯑꯗꯨꯝ ꯂꯧꯍꯧꯋꯦ ꯍꯥꯏꯕ ꯇꯥꯏ ꯁꯤ ꯀꯩꯒꯤꯅꯣ ꯁꯤꯒꯤ ꯄꯥꯎ ꯃꯌꯥꯝꯁꯦ ꯈꯪꯕꯒꯤꯅꯤ ꯁꯥꯎꯅꯤꯡꯕ ꯄꯣꯛꯏꯁꯦ ꯑꯩꯅ ꯄꯨꯝꯍꯦꯟꯕ ꯃꯈꯨꯛꯇ ꯃꯈꯨꯠꯇꯨ ꯊꯝꯂꯒ ꯁꯤꯔꯣ ꯅꯪꯅ ꯉꯁꯥꯏ ꯑꯃꯗꯒꯤ ꯁꯥꯎꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯆꯨꯔꯨꯞ ꯆꯤꯡꯂꯨꯕꯒꯤ ꯑꯣꯏꯔꯝꯗ꯭ꯔꯕ ꯂꯨꯁꯤꯅ ꯅꯠꯇꯦ ꯑꯅꯤꯃꯛꯀꯤ ꯀꯣꯂꯦꯖ ꯀꯦꯝꯄꯁ ꯃꯅꯨꯡꯗꯨꯗ ꯅꯣꯏ ꯇꯧꯔꯤꯗꯣ ꯐꯖꯔꯤꯕꯣ ꯆꯨꯝꯃꯤꯕꯕ ꯗꯍꯦꯟ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯄꯨꯝꯍꯦꯟꯕ ꯇꯞꯅ ꯍꯣꯏ ꯇꯧꯔꯔꯣꯏ ꯁꯤ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯀꯩꯅꯣ ꯀꯃꯥꯏꯅ ꯇꯧꯕ ꯑꯃꯗꯨꯅ ꯑꯃ ꯍꯥꯏꯗꯤ ꯍꯣ ꯅꯨꯄꯤ ꯑꯉꯥꯡ ꯃꯤ ꯉꯝꯕꯤ ꯇꯧ ꯉꯝꯕꯤ ꯅꯨꯄꯥꯗ ꯆꯤꯊꯤ ꯄꯤꯕꯤ ꯅꯨꯡꯁꯤ ꯍꯥꯏꯕꯤꯗꯣ ꯑꯗꯨꯕꯨ ꯍꯥꯏꯕ ꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯂꯨꯁꯤꯅ ꯁꯥꯎꯅꯤꯡꯅ ꯃꯥ ꯀꯩꯗꯧꯔꯒꯦ ꯀꯥꯏꯅ ꯃꯥꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯁꯨꯝ ꯇꯥꯔꯒ ꯌꯥꯔꯒ ꯂꯩꯗꯣꯏꯔꯕ ꯗꯍꯦꯟꯅ ꯉꯥꯡꯗꯕꯩ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯥꯏꯔꯛꯏꯗꯣ ꯗꯍꯦꯟꯅ ꯆꯩꯈꯣ ꯌꯥꯗ꯭ꯔꯣ ꯂꯨꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯇꯨꯅ ꯄꯨꯝꯍꯦꯟꯕꯅ ꯂꯨꯁꯤ ꯅꯪꯕꯨ ꯁꯥꯎꯅꯨꯃꯤ ꯑꯩ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯑꯃꯐꯥꯎ ꯄꯣꯛꯇꯦꯕ ꯍꯟꯅꯁꯨ ꯌꯦꯡꯗꯤꯌꯦ ꯑꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯗꯦ ꯅꯨꯄꯤꯗꯨꯅ ꯅꯝꯗꯅ ꯗꯍꯦꯟꯁꯤ ꯐꯥꯔꯒ ꯄꯨꯈ꯭ꯔꯒ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯈ꯭ꯔꯗꯤ ꯑꯗꯨꯝ ꯗꯍꯦꯟꯁꯨ ꯌꯥꯕ ꯇꯥꯔꯦꯅꯦ ꯂꯨꯁꯤꯗꯣ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯀꯞꯅꯤꯡꯕ ꯈꯥꯡꯕ ꯃꯇꯧꯗ ꯂꯩꯔꯛꯏ ꯑꯣꯏꯅꯔꯤꯕ ꯈꯝꯕꯟꯖꯔꯤꯕ ꯍꯥꯏꯕ ꯃꯇꯧꯗꯨꯅꯤ ꯇꯧꯔꯤꯕꯗꯨ ꯂꯨꯁꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯃꯨꯟꯅ ꯈꯪꯂꯕ ꯄꯨꯝꯍꯦꯟꯕ ꯃꯥꯅꯁꯨ ꯇꯞꯂꯤ ꯀꯥ ꯍꯦꯟꯅ ꯅꯛꯅ ꯂꯨꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯔꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯂꯨꯁꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯈꯝꯕꯟꯕꯒꯤ ꯃꯇꯧꯁꯦ ꯁꯤ ꯎꯔꯒ ꯍꯦꯟꯅ ꯍꯦꯜꯂꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨ ꯑꯩ ꯀꯥꯎꯔꯒ ꯆꯠꯈꯤꯅꯤ ꯑꯩ ꯑꯉꯥꯎꯕ ꯑꯣꯏꯕꯗꯤ ꯇꯜꯂꯤ ꯉꯝꯃꯣꯏ ꯇꯥꯅꯤꯡꯗꯦꯁꯨ ꯑꯝꯇꯒ ꯌꯥꯔꯦ ꯄꯨꯝꯍꯦꯟꯕꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯇ ꯅꯣꯛꯈꯤ ꯑꯗꯨꯒ ꯇꯞꯂꯤ ꯌꯥꯝ ꯏꯪꯅ ꯃꯦꯡꯕ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯍꯩ ꯈꯔ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜ ꯆꯤꯡꯅꯕ ꯄꯣꯛꯂꯤꯕꯗꯣ ꯃꯗꯨ ꯊꯥꯗꯣꯛꯈꯣ ꯈꯪꯁꯅꯨ ꯈꯨꯗꯤꯡꯃꯛꯅ ꯄꯨꯝꯍꯦꯟꯕꯅ ꯂꯨꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯅꯪ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯣꯏ ꯅꯪꯒꯤ ꯊꯥꯖꯕꯁꯨ ꯃꯥꯡꯍꯜꯂꯣꯏ ꯂꯨꯁꯤ ꯍꯟꯗꯛꯃꯨꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗꯗꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯂꯨꯁꯤ ꯑꯗꯨꯒ ꯇꯞꯂꯤ ꯃꯣꯜꯂꯤ ꯃꯥꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯍꯩꯗꯨꯃꯛꯀꯤ ꯑꯁꯦꯡꯕ ꯊꯕꯛꯇꯤ ꯃꯤꯠꯃꯥꯡꯗ ꯎꯠꯄꯤꯌꯨꯀꯣ ꯁꯣꯏꯗꯅ ꯎꯠꯀꯅꯤ ꯆꯤꯡꯅꯒꯅꯨ ꯗꯍꯦꯟ ꯁꯦꯡꯅ ꯅꯪ ꯋꯥꯈꯜ ꯑꯣꯟꯈꯤꯅꯨꯀꯣ ꯑꯉꯥꯡ ꯅꯨꯄꯤꯗꯨꯒꯤ ꯍꯦꯟꯖꯤꯟꯕꯅꯤꯉꯥꯏ ꯁꯔꯩꯗ ꯋꯥꯈꯜ ꯄꯨꯛꯅꯤꯡꯁꯨ ꯂꯨꯞꯈꯤꯅꯨꯀꯣ ꯂꯨꯁꯤ ꯑꯩ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗꯕ ꯅꯨꯄꯥꯗꯨ ꯅꯠꯇꯦ ꯅꯨꯡꯁꯤꯈ꯭ꯔꯕꯗꯤ ꯑꯃꯈꯛꯇ ꯅꯨꯡꯁꯤꯕ ꯉꯝꯕ ꯅꯨꯄꯥꯅꯤ ꯑꯩ ꯖꯒꯠꯀꯤ ꯊꯕꯛꯁꯨ ꯍꯩꯅꯗꯦ ꯇꯧꯁꯨ ꯇꯧꯔꯣꯏ ꯑꯗꯨꯅ ꯅꯪ ꯈꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯂꯣꯏꯅ ꯁꯤꯟꯅꯗꯣꯏꯅꯤ ꯗꯍꯦꯟ ꯂꯨꯁꯤꯒꯤ ꯊꯃꯣꯏꯗꯨ ꯄꯨꯝꯍꯦꯟꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨꯅ ꯉꯥꯎꯍꯜꯂꯒ ꯍꯨꯝꯂꯒ ꯄꯨꯈ꯭ꯔꯦ ꯂꯨꯁꯤꯒꯤ ꯃꯀꯣꯛꯇꯨ ꯇꯞꯅ ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ ꯉꯥꯊꯔꯛꯂꯦ ꯂꯦꯡꯖꯨꯝ ꯃꯄꯥ ꯑꯗꯨꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯇꯧ ꯑꯃꯗ ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯛꯂꯦ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯑꯀꯣꯏꯕꯒꯤ ꯐꯖꯕ ꯑꯗꯨꯕꯨꯁꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯛꯏ ꯍꯧꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯅꯤꯡꯁꯤꯡꯃꯃꯤ ꯃꯌꯥꯝ ꯑꯁꯤꯅ ꯄꯨꯝꯍꯦꯟꯕꯒꯤ ꯊꯃꯣꯏ ꯑꯗꯨꯗ ꯇꯠꯇꯅ ꯇꯝꯅ ꯂꯥꯏ ꯑꯣꯟꯗꯨꯅ ꯊꯃꯣꯏꯗꯨꯗ ꯇꯝꯅꯔꯔꯕꯅꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯕꯒꯤ ꯇꯝꯅ ꯂꯥꯏ ꯃꯥꯅ ꯇꯝꯅꯔꯛꯄ ꯃꯤꯀꯨꯞꯇ ꯄꯨꯝꯍꯦꯟꯕ ꯑꯉꯥꯎꯕꯒꯨꯝ ꯍꯦꯛ ꯑꯣꯟꯕꯅꯤ ꯅꯤꯡꯁꯤꯡꯂꯅꯨ ꯍꯥꯏꯕꯁꯨ ꯍꯦꯛ ꯃꯌꯥꯗꯕꯅꯤ ꯇꯧꯔꯤꯕꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗꯅꯤ ꯄꯥꯔꯤꯒꯤ ꯐꯣꯟꯗꯨꯗ ꯈꯨꯁꯤꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ ꯄꯥꯔꯤ ꯀꯣꯜꯗꯨ ꯄꯥꯏꯈꯠꯂꯛꯂꯝꯃꯤ ꯈꯨꯁꯤꯅ ꯍꯜꯂꯣ ꯑꯔꯤꯌꯠ ꯄꯥꯔꯤꯁꯨ ꯈꯨꯝꯃꯤ ꯇꯥꯏꯌꯦ ꯈꯨꯁꯤ ꯀꯩ ꯂꯩꯔꯦ ꯀꯩꯁꯨ ꯂꯩꯇꯦ ꯁꯨꯝ ꯄꯥꯎ ꯑꯅꯧꯕ ꯈꯔ ꯇꯥꯏꯌꯦ
ꯃꯗꯨ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯍꯥꯏꯗꯣ ꯈꯪꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯀꯩ ꯄꯥꯎꯅꯣ ꯑꯩꯁꯦ ꯄꯨꯝꯍꯦꯟꯕꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯅ ꯇꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯐꯥꯒꯤ ꯃꯥꯜꯂꯒ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯄꯥꯔꯤꯅ ꯍꯣꯏ ꯆꯦꯜꯂꯦ ꯑꯁꯦꯡꯕꯒꯤ ꯀꯩꯅꯣ ꯑꯗꯨꯒ ꯅꯨꯄꯤꯗꯨꯅ ꯐꯣꯔꯁ ꯁꯦꯝꯒꯤ ꯑꯉꯥꯡ ꯅꯨꯄꯤꯗꯨꯅꯦꯅ ꯇꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯄꯥꯔꯤ ꯈꯨꯁꯤꯒꯤ ꯃꯐꯝꯗ ꯋꯥ ꯄꯨꯝꯕ ꯂꯣꯠꯁꯤꯜꯂꯒ ꯑꯁ ꯈꯪꯗꯦꯗ ꯈꯨꯁꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯩꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯅꯤ ꯄꯨꯔꯥ ꯉꯛꯑꯦꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯩꯗꯤ ꯑꯗꯨꯅꯤ ꯈꯨꯁꯤꯅ ꯑꯃꯨꯛ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯥ ꯂꯨꯁꯤꯗꯣ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯐꯣꯟꯗꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯨꯛꯄꯥꯏ ꯄꯥꯏꯔꯛꯇꯤꯌꯦ ꯃꯇꯝ ꯑꯌꯥꯝꯕꯗ ꯑꯣꯐꯁꯨ ꯊꯝꯂꯒꯗ ꯂꯩ ꯃꯥꯗꯣ ꯃꯊ꯭ꯋꯥꯏꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏꯀꯣ ꯄꯥꯔꯤꯅ ꯈꯨꯁꯤ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯃꯐꯝꯗꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯐꯕ ꯅꯨꯡꯁꯤꯕ ꯃꯥꯡꯈ꯭ꯔꯕꯗ ꯂꯨꯁꯤꯒꯤꯁꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯃꯥꯡꯈ꯭ꯔꯤꯕꯁꯦ ꯃꯔꯝꯗꯨꯅ ꯃꯥ ꯅꯨꯡꯉꯥꯏꯐꯝ ꯊꯣꯛꯇꯦ ꯀꯔꯤꯝꯇ ꯍꯣꯏ ꯆꯨꯝꯃꯤ ꯄꯥꯔꯤ ꯑꯗꯣ ꯃꯥ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕ ꯐꯪꯗ꯭ꯔꯤ ꯅꯪꯗꯤ ꯐꯪꯕ꯭ꯔꯣ ꯈꯪꯗꯦ ꯐꯪꯗꯦ ꯑꯣ ꯑꯗꯣ ꯑꯩ ꯌꯦꯍꯦꯟꯕꯤ ꯑꯩꯈꯣꯏꯅꯤ ꯄꯨꯝꯍꯦꯟꯕꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯁꯥꯎꯅꯤꯡꯕ ꯄꯣꯛꯏ ꯃꯥꯒꯤ ꯃꯇꯧꯗꯨꯕꯨ ꯀꯩꯅꯣ ꯄꯥꯔꯤꯅ ꯈꯪꯗ꯭ꯔꯦꯗ ꯈꯨꯁꯤ ꯇꯧꯔꯤꯁꯦ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯂꯥꯏꯕꯛꯀꯤ ꯅꯣꯡꯗꯝ ꯍꯥꯏꯕꯗꯨ ꯑꯗꯨꯗ ꯇꯥꯔꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯂꯨꯍꯣꯡꯕꯗꯤ ꯍꯣꯡꯂꯅꯤ ꯍꯥꯏꯕ꯭ꯔꯣ ꯍꯣꯡꯂꯅꯤ ꯊꯨꯖꯤꯜꯂꯅꯤ ꯍꯥꯏꯅ ꯇꯥꯏ ꯑꯣ ꯃꯥꯅꯦ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯃꯤꯔꯥꯏꯔꯒ ꯆꯠꯄꯒꯤ ꯄꯥꯞ ꯁꯣꯏꯗꯅ ꯃꯥ ꯁꯣꯏꯗꯅ ꯄꯨꯒꯗꯣꯏꯅꯦꯕ ꯁꯦꯡꯅ ꯑꯁꯦꯡꯕ ꯁꯨꯝꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯨꯁꯤꯅ ꯃꯥꯒꯤ ꯆꯥꯟꯅꯕꯤ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯇꯥ ꯑꯅꯤꯁꯤꯗ ꯅꯣꯡꯇ ꯍꯥꯏꯔꯨꯗꯦ ꯈꯪꯍꯜꯂꯨꯕ ꯇꯧꯗꯦ ꯃꯔꯝꯗꯨꯅ ꯈꯪꯗꯕꯗꯨꯒꯤ ꯍꯥꯏꯔꯤꯕꯅꯤ ꯋꯥꯍꯩ ꯃꯌꯥꯝꯗꯨ ꯈꯨꯁꯤꯅ ꯄꯥꯔꯤ ꯃꯥꯅꯁꯨ ꯆꯤꯟ ꯀꯥꯡꯊꯣꯛꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯨꯕ ꯇꯝꯂꯨꯕꯁꯨ ꯇꯧꯗ꯭ꯔꯦ ꯂꯨꯁꯤ ꯃꯥꯒꯤ ꯑꯁꯦꯠꯄ ꯑꯀꯟꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯕ ꯃꯔꯝꯅ ꯄꯥꯔꯤꯅ ꯂꯨꯁꯤꯒꯤ ꯋꯥꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯞꯅ ꯄꯤꯔꯛꯏ ꯈꯨꯁꯤ ꯑꯗꯨꯃꯥꯏꯅꯁꯨ ꯍꯦꯛ ꯍꯥꯏꯅꯨꯗ ꯐꯠꯇꯦ ꯁꯤꯗꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯍꯥꯏꯕꯗꯨꯅꯤ ꯈꯨꯁꯤꯅ ꯐꯔꯦ ꯅꯣꯏꯗꯤ ꯅꯨꯄꯥ ꯃꯁꯦꯟ ꯑꯣꯏꯕꯒꯤ ꯀꯟꯈꯠꯅꯔꯤꯕ ꯑꯗꯨꯕꯨ ꯂꯨꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯁꯤꯗꯤ ꯋꯥꯔꯝꯒꯅꯤ ꯃꯥ ꯁꯣꯏꯗꯅ ꯀꯞꯂꯒꯗ ꯂꯩꯔꯝꯒꯅꯤ ꯈꯨꯁꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯐꯤꯕꯝꯁꯤꯅ ꯌꯧꯔꯛꯂꯕꯗꯤ ꯑꯩꯁꯨ ꯌꯥꯝ ꯊꯥꯖꯗꯅ ꯉꯛꯄ ꯄꯣꯛꯅ ꯂꯣꯏꯅ ꯌꯦꯡꯂꯤ ꯇꯥꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯈꯨꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯅꯤꯡꯕ ꯄꯣꯛꯇ꯭ꯔꯗꯨꯅ ꯁꯝꯖꯤꯜꯂꯛꯂꯝꯃꯤ ꯍꯣꯏ ꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯊꯝꯂꯒꯦ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯍꯣꯏ ꯊꯝꯖꯔꯣ ꯈꯨꯁꯤꯅ ꯐꯣꯟꯗꯣ ꯑꯁꯣꯝꯗꯒꯤ ꯀꯛꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯇꯨꯃꯤꯟ ꯃꯤꯀꯨꯞ ꯑꯃꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤ ꯂꯨꯁꯤꯒꯤ ꯅꯝꯕꯔꯗꯨꯗ ꯋꯥꯍꯩ ꯈꯔ ꯏꯗꯨꯅ ꯇꯦꯛꯁ ꯊꯥꯖꯤꯜꯂꯛꯏ ꯈꯨꯁꯤꯗꯨ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯈꯔꯁꯨ ꯁꯥꯎꯅꯤꯡꯕ ꯃꯥꯜꯂꯤ ꯃꯇꯧꯗꯣ ꯋꯥꯉꯥꯡꯗꯣ ꯌꯥꯗꯦ ꯉꯁꯤꯗꯤ ꯂꯨꯁꯤ ꯇꯦꯛꯁꯇꯨ ꯈꯨꯗꯛꯇ ꯎꯕꯅ ꯑꯗꯨꯝ ꯍꯜꯂꯛꯏ ꯀꯩꯅꯣ ꯄꯥꯔꯤ ꯅꯪ ꯈꯨꯁꯤꯗ ꯍꯥꯏꯈ꯭ꯔꯕꯣ ꯄꯥꯔꯤ ꯅꯪ ꯀꯩꯅꯣ ꯅꯣ ꯑꯗꯨꯗꯤ ꯍꯥꯏꯗꯦ ꯍꯥꯏꯗꯣꯛꯆꯗ꯭ꯔꯤꯌꯦ ꯑꯗꯨꯒꯤꯗꯤ ꯅꯪ ꯋꯥꯒꯅꯨ ꯂꯨꯁꯤ ꯑꯣꯀꯦ ꯊꯦꯡꯛꯁ ꯄꯥꯔꯤ ꯅꯪꯒꯤ ꯊꯥꯖꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯃꯥꯡꯍꯜꯂꯨꯏ ꯂꯨꯁꯤ ꯄꯥꯔꯤꯅ ꯊꯥꯔꯛꯄ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯗꯨ ꯎꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯇꯦꯛꯁꯀꯤ ꯔꯤꯄ꯭ꯂꯥꯏꯁꯨ ꯄꯤꯔꯨꯗ꯭ꯔꯦ ꯂꯨꯁꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯇꯨꯃꯤꯟ ꯐꯝꯂꯒ ꯃꯤꯀꯨꯞ ꯈꯔ ꯂꯩ ꯑꯗꯨꯒ ꯃꯣꯜꯂꯤ ꯆꯤꯝꯕꯥꯜꯗꯨꯅ ꯁꯣꯟꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯖꯩ ꯏꯔꯥꯜ ꯑꯃꯗꯤ ꯅꯪꯉꯣꯟꯗ ꯅꯐꯝꯗ ꯂꯪꯁꯤꯜꯂꯤ ꯑꯩ ꯃꯗꯨꯒꯤꯗꯃꯛꯇꯤ ꯅꯪꯅ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯕꯨ ꯗꯥꯍꯦꯟ ꯑꯩꯅ ꯁꯣꯏꯔꯒ ꯅꯪꯕꯨ ꯑꯁꯣꯏꯕ ꯑꯣꯏꯅ ꯃꯤꯃꯥꯡꯗ ꯎꯍꯟꯈ꯭ꯔꯦ ꯃꯌꯥꯝ ꯑꯁꯦ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯏꯔꯥꯜ ꯑꯣꯏꯍꯟꯖꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯊꯣꯛꯂꯦ ꯑꯩꯒꯤ ꯑꯅꯤꯡꯕꯁꯨ ꯇꯧ ꯑꯗꯨꯒ ꯅꯪꯒꯤꯅ ꯄꯦꯟꯗꯕ ꯑꯣꯏꯍꯜꯂꯤ ꯁꯔꯨꯛ ꯑꯣꯏꯅ ꯁꯤꯒꯤꯗꯃꯛꯁꯨ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨꯀꯣ ꯗꯥꯍꯦꯟ ꯅꯨꯡꯁꯤꯕꯗꯤ ꯅꯨꯡꯁꯤ ꯅꯪꯕꯨ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯂꯨꯁꯤꯗꯣ ꯋꯥꯍꯩ ꯈꯔꯗꯨ ꯁꯣꯟꯖꯔ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯤꯠꯂꯨꯗꯨꯗꯒꯤ ꯄꯤꯔꯥꯡ ꯈꯔ ꯂꯣꯟꯅ ꯁꯤꯟꯊꯔꯛꯂꯦ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯅꯕꯁꯨ ꯍꯣꯠꯅꯖꯔꯤ ꯃꯤꯀꯨꯞꯇꯨꯗ ꯃꯗꯣꯝꯅꯗ